Tase na hagadi tholai ba drama thoise sina pen ba phaudri nuai taba thodok yamna thopai mafam program legre adugi yarak taba se yam asigi complain amuk leptana tawgini tawsu tawgani kaigino hai matam da jaga polling station mayam mai complain le se drama thoi khak tholak pa hai ba se si tasena si nuai te dubu drama thoi singa si ai chat pa horta ngai re do paw lawja badanga sigi oina di yam piece oina tawbagi pot ama hauji pogi oina di legri do tung tarak pada kari tholak kadam no di khangdri ado hauji pogi oina di yam piece oina tawri hai bagi report am di leire adubu hujik drama thoi sidang na mafam sing walawri ba sing sida kumai tawbano jaga mayam am da pung baro da manung da loi thong onja laga makoina hujik khulai bai ba sing duna namning bom pham na namme hai bagi thong onja la kanda namme hai bagi paula number 2 da voter mayam gi slip to loksal laga makoina namning ba jaga namgi bagi paw mayam leikre hai tare adu jaga du gi sing du gi report ama koi da report tawni hai bagi pot am ta leite do koi site di thaba ya ba complaint thagre adu hujik bo da tholei jongni mafam drama thoi sidang tholei bi kari gino adu taragadi si mafam drama thoi se koi gi dibidi tholak pa badi phare adubu atai tholak wali basina si kari manung da kai conspiracy manung da kai lobby sanari banu hai base si wahang ama hangningi do ngasi drama thoi sigi su mapung phana piam peace oye tobu ore sanu hojibori tauri aduna democracy wan thok lehen gidaba hai base yam nungai jati aduna sigi walori basing tasena nungai taba thodok thokhiba sing sigi su yam thuna report that isian thopi raga yam thuna amta walori ba report togadaba sing sigi su report tawan view karigino hai bam tamna numitu da thokhiba thodok mayam do yam pen daba mipum praja khudimakna pen gi daba thodok yam prok chakhiba ngata oiraba ngata ni mipum praja khudimakna akoina leiri basibu koina hingi basibu karamba mafam daru hingi base hai base mipum praja khudimakna hangnathi aduna ka daba yadi tawdaba yadi hai bagi mawong da nampu sapu da tawgiba mayam ama oikhre aduna ngasi sumaina report tawi sumaina mafam drama thoi tawi sumaina yam thuna mafam atopa sing koina complaint tawjagi bi sing su akoi thabuk oina pangthok piraga report tawlaga yam peaceful oina masa na apa ma candidate da thada laga adugi democracy oi leibak se da chatna ga da process to adu chatna hanbiu haiduna haijari haita akoi gi site gi 21 tawjagi koi RPI gi site gi adubu 21 hena aigidi koina phangudaba manungda akoi irang di thokdaba aduga manungda koigi mi se dum dhamka tawbiraga pung baro gi manungda thong lonjalaga moigi kulai pai basing duna pa pam nangi ba mayam su yawram me haitare akoina ko nang pa akoina di yawsaludaba adu paudi ona yawrakpa manungda irang di thoktabarina akoina adu khangaudraba adu mayam ama leiri ba manungsida adu sigum mayam sina komai tawbano hare kanda nong complaint su tawna ko tauri aduna thaboina paikhalaka oidra haibagi potu ne aduna yam thuna akoigi soigi ba mayam do semdokna ba soigi ba haibase semdok pa haibase mapi mapagi mathoni adu soigi ba mayam se chumthokna bagi damak awat report tawdori ba mafam sing se yam thuna report tawna bagi damak sim the process lokap